Chahi sudri bangang luhong bagi matang dang laingang na hen bamijeng chang bahuraga ne CM. Assam da chahi nauri bangang nupi macha kaya luhong bagi chang wangkhalagli basigi matang dang Assam government na hen bamijeng chang bahuraga ni amade chahi sudri bi nupi macha luhong na bahona ramba nupa khuding maki mathakta Pokso Act amasung Prohibition of Child Marriage Act ki makhadang case register tawduna fa bahuraga ni haire hiram asiga mari leinana Assam ki Chief Minister Himanta Biswa Sarma na phongdokibada Assam Cabinet na chahi taraga mari sudriba made masigi makhada leiba angang nupi luhong na bahona ramba nupa khuding maktang case register tawna ba phirep laukhre chahi nauri bi angang luhong bagi thabak thingna bang lainga ki maikhe dagi paikhatpam thokpa thabak thoram sing paikhat pa hore lakli ba chahi manga ki manungda lona yada ba thabak asi mapung phana thingna ba pandam thamle state asida chahi sudriba angang sing luhong bagi chang wangkhalagli ba se laibak thevane State asigi waina sahi sudriba angang sing luhong bagi chang ase chada kuntraga mathoi gi chang da leire mama mapa oibasing nasu wakhal khantha bagi matam oire khudong saba kharagi yanglaga sahi sudriba angang sing luhong bagi thabak tawroi davane adubu mathakta pankhriba wafam asidagi khara na thairaga nupi gi luhong bagi sahi ase taraga nipani aduga nupa gi na sahi kunga mathoi ne hairi basi su miyam na ngang na channa bahona ga davane sahi taraga mari dagi na taraga nipan phawbugi manung da leiba nupi macha luhong ba thengnarabasu mari leinabasing na thinggadabane amadi makhoi counseling pigadabane district administration sing amade police official sing dasu hiramasigi matangda ahen ba mijeng sangduna thabak paikhana ba khangan khre haire Tamil Nadu gi minister Nasser na party gi worker sing da chaukri pi ba thinthabagi damakta nungna thakre Tamil Nadu gi chief minister MK Stalin yauna pangthokadaba public meeting amada thabak thoram sing yangseliba minister Nasser na Party gi worker sing da chaukri pirak pathinthai haibagi damakta nungna thakre haina official report amagi matungina phongdok le milk amadi dairy development minister gi fampai riba SM Nasser na party gi worker sing da nungna thombagi video ama social media da viral oirakhe mahakna phamna bagi damak chaukri purakpa matam thintha bagi damak sauningwa pokladuna party gi worker sing da nungna thakibane minister asina Tirubalur da CMMK Stalin yauna hayang pangthokadauba public meeting amage arrangement yangsilivane mahakna phamna bagi chaukri purakpada matam thinthaduna lei haibagi damakta minister asina party gi worker sing aduda nungna thaduna asaubu utkibane minister asina nungna thakiba matam aduda party gi worker sing na lau khongba tawkhe masida DMK gi functionary ani na minister gi matungda leplaga nokpagi saktam amasu ukhe Central leader sing na Nagaland BJP gi wafam tabidrabade mass resignation tawgani haina kihan khre Nagaland Legislative Assembly mikhal gi matam laukthokraba matung state asida ruling party one ladiba NDPP amasung BJP ani gi marakta sit janthokna bagi matang da sayena basing thokpa horakhi baga loina na Nagaland BJP gi lusing basing amade member sing na haibawa central leader sing na tadrabade mass resignation tawgani haina kihan khre haide Thazaba yaba pawgi lekhun sing na phongdorokhi bagi matungin na Nagaland BJP gi state president Temjem Imna along amasung deputy chief minister Y Peton na ngarang BJP gi national general secretary BL Santos amasung NEDA gi convener su wediba Assam gi chief minister Himanta Biswa Sarma ga unakhre adubu unakhi basigi matang da haujik phawbagi oina de chapchaba paw amata phangba ngamdre amaromda Nagaland BJP na phongdokhi bagi matungin na Meghalaya state ki oina BJP sitting MLA anidagi hena laite adubu sit hompu makta BJP gi mirep thadokadaure aduga sit hompu laiba Nagaland Legislative Assembly gi mikhalda central leader sing na BJP gi mirep kungataru khaktamak thadokna ba tawriba se yaba ngamloi amade Assam gi chief minister Himanta Biswa Sarma na atopa state ki maraibak lepasu yaroi haire Nagaland state ki oina hauzik weriba phiba masigi matangda BJP central leader sing na ahenba midyang changduna sit yanthokna bagi matangda khananaba phirep laukhre adubu masigi matangda NDPP gi oinadi haujik phawbagi wafam amata phongdorokpa leitre Nagaland BJP gi oinadi sit hompu leiba sigi manungda sit yanthokna batarabasu kuntra da yenagadabane hairiba sigi mayokta laklabade BJP dagi member kaya paktangnana resign tawnaba phirep laukhre hainasu official oiba report amana phongdorokle aroibada tabiriba pumnamakpu thagachare